था अमा खक्ता ngaire relief camp da lebe ichinaw khudimangna mai magi yumda yodori base ichinaw mem hojik 2025 ki November ni na 2025 ki December phawgi manungda mapha aphamdagi lanjena duna laiba relief camp gi ichinaw khudimangna mai magi yumda yorani ichinaw mem haiba wafam se hanagi chief secretary obiramba Prasan Kumar na phongdokhibani maram aduna hojikti November thaina December tha se tha ama khakta ngaire haibadi 13 February 2025 ta president rule oikhi president rule oibaduda ahamba chief secretary oibiramba Prasan Kumar na chaliba sahi sigi June tha dagi hauraga tangkak ahum thokna December phawbagi manungda mafam dagi lanjena duna laiba IDP khudimangna mai magi yumda yohollani haina wafam se phongdokpi khibani ko aduna haujikti November thani na thama khakta ngaire thama sigi manungda IDP akoi relief camp da leba ichinaw khudimangna mai magi yumda yohollani haina phongdokhibani na ichinaw mayam punamak haujik kari phirep akoi logani thama khakta ngaire bani ko thama sigi matungda akoi kari tawgani abado khandasiaba aduga tanjasida haijagadabadi politics ni ngahaki vote khomba lakpagi mato mongda haining bata hairaga loire ngangning bata nganga loire aina hekta panghai ta haiba yaba adugumba maitai gi mathakta ngahaki apangba sibase ase akhoi hujik asum yaduna leigadaba matam oiribraba IDP khudimakna mai magi yumda yohollani IDP khudimak mai magi yumda yohollani aina wafamje phongdokhibani aba akhoi gi chief secretary na phongdokhibani maram aduna Chief Secretary na phongdokhiwa wafam se thabak oina pangthokpi doribra natragana era panghai ta haido loire maitai sibo keno haining bata haiba jaba apang siba jaba maitai ne na asum khalli baraba adudi December phawbagi manungda IDP khudingmakna mai magi yumda yodaba taragadi aikhoi mayam hojikti kari tausi ke bado hojiksu tumina leidoribra aikhoi gi leiriba mantri MLA minister mayam su asum tumina leidoribra ba IDP khudimak 2025 ki December phawgi manung na mayam da yohlani aina phongdokhiwa wafam se mayam tamina siabako hojikti tumine lebegi matam oidre ichinaw mayam December thasina last thani relief camp da leiba ichinaw khunimak mai yum da yohlani aina phongdokhiwa wafam do ado tamina si ko ichinaw mayam February 10 English ingani ga kunga mangadi gi Manipurda Salai rakliba President Rulenga ki ahanba Chief Secretary oiramba Prasan Kumar PK Singhana Imphal Mayola pangtokpa miyam tinba lenga ki thoram amada relief camp da lairakliba IDP singbu satliba sei sigi July thadagi horaklaga December phawbagi manungda tangka ahum thokna masagi mayum singda hanjin halagane masum December phawbagi manungda Manipur relief camp amata lehalaroi haina phongdoktuna miyamna thajaba piramagi matungina lenga asna thaba asigi matangda pamingtigi oina masinda mai muba horaklabasu ngasi phawbada nakhai sengna IDP singbu masa masagi mayumda hanjin handringai gi sairakta mamang thagi kungani pandagi ngasi October 13 gi manumit 13 ni gi manungda relief camp da lairakibadagi thauri yanuna laikidaba class 9 tamliba nupa masa amayauna miyoi ani sure heri Kangpokpi da Kuki kaw na tankhary hairiye nongmai round kayam so kapsalame hairiye tarabo Kangpokpi manungi pawni ko Kangpokpi manungda Kuki yengai kaw na tankhary hairiye aduna kadai dano Kuki noi su taro ko Kangpokpi district ki manungda leiriba kabui ichinaw singi khunda Kuki singna nampu hapuda sahi amani sigagi eikhoi kabui ichinaw singi lambu nampu hapuda khopsalaga mafam du umang wamang kokthoaga Kuki singna Poppy plantation tauduna nampu apuda mafam duda lautang sanga saraga Kuki singna leisalakpa adubu achumbadi lotpa yadabagum ngarang di asengba mapu laaga ekhoi kabui ichinaw singi lamduda asengba mapu laaga minai tangjaduna leiriba Kuki singbu kaw duna tankhary hairiye amadi mafam duda leiramba lautang sang amadi mafam duda leiramba gari kyam so mai thado kare hairiye aduga mafam duda Poppy plantation tawbagi leiramba Kuki singdusu kaw na tankhary hairiye nongmai round kaya amaga kapthoga aduni Kangpokpi manungda Kuki kaw na tankhary hairiye kabui ichinaw singi lamdubu Kuki na khoina hekta chahi amani khomjalaga nakhoigi mingda nakhoigi khunni kaina hekta haijalaga yagadro nakhoina mingama hekta thonjalaga yagadro adu kaidoni ngarangdi asengma mapu lakpade Kuki na khoi loina kaw na tankhary hairine nungai ramani na ko kaidoni Kuki singi sajat ni migi maram pamba migi mayum pamba
adubu aseng mapu lakpadadi kauraga tandhoge kaura tandhobnina chen taredana asumaina mafam khudimak te ni kuki na khoina chen dori base ado yamna nungaire pause ekhoi kabui chinau singi lamdo asum kabui chinau singi oiduna laidori bani kuki na khoina asida kaisu toba ngamdoi nate aseng mapu labnina kuki na khoi kaw na tandhokare ne adubu ngasi ayu khulai matik sana paiba sakhang daba miyoi khara mafam aduda laklaga nongmai round kaya kapthoki loinana popi thara mafam aduda leiriba kuki furup ki miyoi sing hoidoklaba matung da loitang sang amadi makhoina senaba gari sing adu mai thatoklabani hairi thawdog asi hojik fawagi oina kanana karigi damak tawrambano haiba khangbu ngamdri adu popi thabagi mayukta leiba miyoi singna tawramba yai haina panari फजरे कुकी दी लोयरे हन की मतंग सिगा कुकी मुक फजबल लाइतरे हे कुकी की असेंगबा सक्तम असेंगबा साजत कुकी की असेंगबा लिचत साजत हौरकफम फजना ताखरे मालेम पुंबदा अदुरी चिनाव मेम तारसिको कुकी की असेंगबा सक्तम मालेम पुंबना खंगसनु फजगरा सानी कुकी हुजिक तारसिको पाउसे कुकी सिंगी यामना फजबा लेटेस्ट अपडेट नि निपा मसा महिरोय तमिबा निपा मसा सिंगी मथकता नत्तबा साजत चलंबगी चुरचानपुरदगी मियोय अहुम अरुणाचल पुलिस ना फारे हाइरिए याम लेटेस्ट पाव कुकी सिंगिदी ओइना यामना लेमजनिंगा योबो पाव मा लाए कुकी सिंगिदी असिदगी हना लेमजनिंगा लेतरे वार्डन मसामग यावना पीकलिबा महिरोय तमिबा निपा मसा सिंगी मथकदा नत्तबा साजा चटपदा यावरमी हाइना अरुणाचल पुलिस ना चुरचानपुरदगी मियोय अहुम फारे निपा मसा भावना लेमना थादे कुकी इलीगल इमिग्रेट्स कुकी नार्को टेररिस्ट सिंसे निपा मसा भावना लेमना थादे बा अदो नुपी अंगांग ददी कुकी सिंसेना करमाइना तोरंगने अबदो खंदबियोबा महिरोय तमिबा पिकलिबा निपा मसा सिंगभोना लेमना थादे वार्डन मसामग यावना हाइबा सारम चचलिबा वार्डन मसामग यावना पिकलिबा निपा मसा महिरोय सिंगदुगी मथकता नत्तबा साजा चलंबगिनेबा हौजिक अरुणाचल पुलिसना चुरचानपुरगी मियोय अहुम फारिबसे कुकी सिंगिदी असिदे हेन लेमजनिंगाय लेतेको कुकी दी मपा मसक खंगदबा मपा मसिंग यामेगे कुकी दी हरावबनेबा ममा ओइगेरा मची ओइगेरा मचन ओइगेरा कुकी गिदी करिसु अकाइबा लेतबनेबा कुकी नखोइगिदी असिदे हेन लेमजनिंगाय लेरमोइको मालेम पुम्मना खंगसनु चुरचानपुरगी मियोय अहुम वार्डन सार मसामक यावना चुरचानपुरगिनी हाइरिए पीकलिबा महिरोय निपा मसा सिंगी मथकता नत्तबा साजा चलंबगी अरुणाचल पुलिसना फारे हाइरि सिजघरो कुकी नखोइ सिंजिबु सिजघरो असिदे हेन इकाय निगाय करी लेरिगे महिरोय तमिबा निपा मसा सिंगमना नखोइना लेमना थादरेबा अदु ओरिगदी नुपी अंगांगी मथकता कुकी नखोइना करी साजत लिचत चलमगनेबसे खंदारो मालेम पुम्मसु सुम खंगसनोबा अधोंना इकाय हे कुकी नखोइना इकाय खंगदबसे अखोइदी यामना इकाय नखोइदी इकाय खंगदबनी अदुना न कुकी गी नुपी कुकी ममा ओइगेरा मचन ओइगेरा मसे ओइगेरा मफम थादोगा मफम थादोगा सेवा तौबा थारिबदो अदो हौजिक्ति कुकी निपा सिंगसिगी लिचत साजत से कुकी हाइबा कुकी से नुपी सु लमचत नाइदे निपा सु लमचत नाइदे अब करी काइगेबा कुकी गी वार्डन ओइरिबनेबा वार्डन नि मसामक से चुरचानपुर गिनी अरुणाचल द चलगा वार्डन ओइना लेरिबा मसामक यावना पिकलिबा निपा मसा महिरोय सिंगी मथकता नत्तबा साजत चटपा ngamiba अदुगुम्बा कुकी सारम चलिबा महाक असिबु वार्डन ने काइना थममीबसिबु अखोइ सिददी वार्डन काइबसे यामनि इकाइ खुमनैयबा वार्डन नसु महिरोय सिंसिबु मसामकी छात्रदा करमाइना ओजा अमना मसामकी छात्रदा ओजा अमना करी ताकवी तंबीगने अबदो अदुमाइना तंबियब अदुबु नंगदि वार्डन नि हाइना लेरमगा पिकलिबा निपा मसा महिरोय तमिबा अंगांग सिंदुगी मथकता नत्तबा सादा चलनिबा नखोइ सिंसिदि नखोंग नखुत्तो थुदेकदबनी मतुंगदा अमुक्का सुगुम साजलिच चत्तनबगी तमक्ता मालेम पुम्मना खंगसनु असुगम साजलिच चलमबदी करी चेराक पिगेबदो अदो मतिक चाना हाइरिबा सारम चलनिबा कुकी इलीगल इमिग्रेंट सिंसिगी मथकता मतिक चाबा चेराक पिगदबने अवफमसे सि हाइजेगे पिकलिबा महिरोय नुपा मसा सिंगदना तबलिसे सत्पगी केस त सुचामपुरदगी मियोहुम अरुणाचल पुलिस न फाखै अरुणाचल प्रदेश की मेबोदा लेबा संगो रेसिडेंशियल स्कूल लेबा पिकलिबा महिरोय नुपा मसा सिंगदना तबलिसे सत्खिबगी मारालदा स्कूल अदुगी वार्डन ओइना थबक तौबु सुचामपुरदगी हैन जॉनसन वाइफाई सै कुनगमा पंथास की कुनगमा पंद फाखरबा मतुंग अरुणाचल पुलिस न केस अदुगो मरी लेन स्कूल अदुदा प्रिंसिपल ओइना थबक तौबा टीएस होइनु वाइफाई सै यांगै के तरुक अमसुम अकाउंटेंट ओइना थबक तौबा नियांग दोइटिंग वाइफाई को सुचामपुरदगी मियो एनी मखाताना अरुणाचल पुलिस न फाखरे अरुणाचल पुलिस की सुपर
historian amana kuki di zero ni kuki di foreigner ni manipur da kuki amata leiramde haina historian amana phongdore ichinau mem hairiba pause yamna aruba pauni pause yamna munna tamina si ko pari mom chele sibu yengbiri ba mayam punang kui kai khumna jari ichinau mem historian amana phongdoi wa pham se yamna maru eba wa pham ni haibadi 1850 gi amangda kuki amata leiramde hairi manipur da aduga kuki singsi foreigner ni kuki singsi zero ni haina phongdore adusu historian amana phongdora pani yamna line loba yaba wari na te yamna mamal leiraba wafam ni phongdore ibase hauji hauji manipur da oiriba phibam se foreigner singi maigai dagi torokpa lan ni haina phongdore ko aduna kuki singse foreigner ni haina phongdora pagi matung ina pause tamina si manipur da kuki karama matam da sangai bano british na kuki singse karama matam da pusala ibano abase malem pummana khangmani na lot pa yadare aba kuki singna yamna kanna semjen sanjamra wari kaya ama lingkhat lagasu aseng basidi hujik malem pumbada saithore iyaba aduna haiba pause mayam phangnaba taragadi share tobiyoba malem pumbana khangasano kuki singsidi zero ni foreigner ni kuki singse manipur da 1850 gi mamangda leiramde amadi kuki singse manipur da karma matam da sangai no british na makhoi sibu minayo ina pusalaga british na makhoi sibu karma matam da pusala ibano habase pause tamine siaba koi chinau mem ado kuki na khoi su tasalo na khoi na pa na ma masak khangdraga hekta mi gi maram piu piu aina kapi bado na khoi gi asengba na khoi gi wari se karino abada asugumba wari se tasalo kuki di manipuri nate british record ki matung ina kumja 1900 की सेंसस ता कुकी की मिसिंग असी मतम अदुगी मणिपुर की अपुनबा मिसिंग की चादा अमा खक्तनी अदुगा कुमजा 1850 की ममांगददी मणिपुर दा कुकी अमता लैरमदे मखोई की मिसिंग जीरो नि हानसु अभिजित चफ्ताना फोंदोखी मांगना हाई कुमजा 1891 की एंग्लो मणिपुर वार दा ब्रिटिश की मतेंग पांगदुना मितै सिंगी मथक्ता पनिशमेंट पीबा ngमनाबा ब्रिटिश मखोइबु कुकी मणिपुर दा पुसिलखिबनी लानफम मदुदा मितै ब्रिटिश की मखुता माइथी की मणिपुर की निंग तंबा मांगकी मतम अदुदगी हौना कुकी सिंग मणिपुर दा खुंदा लैताबा खरा हौरखी इंडिया ना कुमजा 1949 दा निंखा तमदुना मणिपुर ना इंडिया की सरुक अमा ओइखिबदगी मखाता ना कुकी सिंग मणिपुर दा सांगलबा चाही असिदा मसिंग खंगदना चंगसिलखी ngасidi satellite mapping तौबदा चिंग दा कुकी खुल मसिंग खंगदना लैरमबा थेंगनरे कुकी की मिसिंग लिसिंग दा हेंगतख्रे समनबा हारबदा फॉरेनर सिंग असिना ngасidi मणिपुर तंखाय अमा खोपचिनुना मणिपुर की डेमोग्राफिक अमदी अकोइबगी फिबम दा अचौबा साफु अमा पिरकलिबा सिना मणिपुर की इशूसिगी हौरकफम अमनी हाइनसो हिस्टोरियन अविजय सफदाना मखाताना फोंदोखी हौजी कुकी लालहोबा फाबा लापा आर्मी की गाड़ी कुकी नुपी मयाम अमना थत्तुना थमे हाइरि आर्मी सिंगना कुकी लालहोबा फाबा लाक्तोरे हैबसे कुकी नुपी सिंगजना हाना पाव फंगबा जाला करमाय तैनो खंगदेको अदुगा अमुका तंजासेदा हाइजनिंगबदी कुकी लालहोबा फारगसु कुकी नुपी मयाम अमा थोलकपदगी नांधोगा चटखरे हाइरक्तोरी जाला नत्रगना कुकी नुपी मयाम अमदो उबदगी कुकी नुपी मयाम अमदो उबदगी चंगबा यादबदगी हलए हाइदोरी जाला करीबो हाइरक्तोरी जाला हौजी हांगलेक्ता कुकी लालहोबा फाबा लाकपा आर्मी की गाड़ी कुकी नुपी मयाम अमना थचन्दुना थमे हाइरि हाइरिबा पावसु तामिनसी अदुगा तंजासिदा हाइगदबदी कुकी लालहोबा फारसु हेक्ता मखोइदि नांधोखरे हाइबा वारसे हेक्ता सिजनेबको कुकी लालहोबा फारोरे अदुबो कुकी नुपी मयाम थमजलकपदगी कुकी लालहोबदो नांधोखरे हाइबगी पावसे अमांगसु मयाम थोखरबनी हाइबको अदो इचनाव मैम पावसे तामिनरसी कमाय तैनो कुकी लालहोबा फाबा लापा मतमदा कुकी नुपी मयाम अमना आर्मी गाड़ी थत्तुना थमे हाइरि असिदा आर्मी सिंगना करी फिरेप लौरक्तोरिबा मफमदुददी कुकी नुपी सिंगदो तंखाइनाबा करंबा करी रूल गी ओइबा एक्शन लौखलक्तोरिबा अदुदी खंगदरे अदो पावसे तामिनसी कुकी नुपी मयाम अमना आर्मी की गाड़ी थत्तुना थमे हाइरि अदुसु कुकी लालहोबा फाबा लाकपा आर्मी की गाड़ी नि हुजी थल्लिबसे के हेंगलेपता हौजिक आर्मी ना कुकी लालहोबा फाबा चंगलकपदा कुकी नुपी सिंगना आर्मी की गाड़ी थत्तुना थमख्रे अदुगा यामना नुआइतबा पाव अमगा मैस्नाम सना यावबा मयाम खंगमगनी को मैस्नाम सना जावबा हाइरिबसे कुकी टेरोरिस्ट सिंगना मिहात थिना मैतै मसा 13 हातखिबा डिसेंबर 3 2024 गी टेक्नोपोल डिस्ट्रिक्ट की मनुंगदा लैरिबा लैफाव विलेज ता मैतै मसा 13 हातखिबदुगी मनुंगदा यावरिबा मैस्नाम सना जावबगी मयामबा थौरी यालगा लैरमे हाइरि मांगजरिबिसे कनानो मैस्नाम सना यावबगी इमुंग मनुंगदो अदु खक्तने मांगजरिबिसे मैस्नाम सना यावबसु कुकी टेरोरिस्ट सिंगना तमथीना हातपीगरे
amuka magi mayam badusu thori yandura leiramyaba mayam gi thamoi de kari phauge mayam haibadi mapi mapa obiriba mayam gi mihut ne na thagat pi khiriba mayam dani hangjari base thamoi de kari phauge ba mangjari bise kanano kana mangjari ge imung manung ngasi Kuki illegal immigrants Kuki narco terrorists na tamthi na hat khibado adugi justice phangadra na ngai duna leire relief camp da leiri aba relief camp da leiri imung manung sing duna ngasi yo bawda mayum uba phangda duna leiri aba asugumba mayam sigi sab chaba wail tawrakani chap chaba justice tawrakani hai duna ekoina thajaba thamaga ekoina mihut ne thagaliba ekhoigi mapi mapa mayamna asigi chap chaba phirep lobirakani aina leiri banaba central na lawrakadaba decision oigera state government na lawgadaba decision oigera State ki ayaba yaudana central government na kari tawdari state tagi pirega niaba central government na so tawraktori base aduna state ki leiriba mapi mapa state ki MLA minister mayamna IDP singi tamakta Kuki illegal immigrants Kuki narco terrorists na mihati na hatpi khiba athoba mayam dugi tamakta kari phirep lobiri ge hojik phawboda tauri haiduna asum leiri adubu ngasi de wadi Kuki terrorists singi mathakta chap chaba action lokhalaga Kuki terrorists singi mathakta chap chaba cherak pi badi amata uba phangdeba mangja base imung manung du khakta mangja yaba athoba mayam na thawaina pontha oi kare Ekhoi mayam ki tamakta kathokare ima leba ki tamakta kathokare adubu saina khangoriba mangjari base imung manung du khaktaniaba asungba nungai taba kaya sigi marakta asungba pau mayam se lakpa thamoi degi nungai ta phawboni na ngangani ngangoi khangdagi wafam se hekta panghai ta haininge ba thamoi di achakpa mayam se pu thangam dana phudok ningya ba asida wahi wata khara soi khargadi asida yengchanna ba so wate isa gi imung manung du oine madi kari oine abdo khandabiyo ba mapi mapa ni aina leibo du su thamoi pali bani aba ko imung manung da phawri ba saina mayam se mapi mapa singi thamoi de su khara phawbiwa ba wafam se si haijage adubu tanjasida nuai tawa pau se mayam khajitang taminasi December mari English ngani ga kunga mari da Kuki terrorist na Tenopal district ki Laithau khulda mitai masa taragomdoi hatpada yaukiba maisnam sana jawbasai kungani thugi mayamasu thori yanduna siramli Pari mom channel sibu yengbiri ba mayam puno pui kai khumna jari chinau mayam chaliba sahi sigi manungda December tha sigi manungda IDP khudima magi yumda yohollani haina aikhoi gi chief secretary na phongdok pi khibani ado hojikti November ye tang ani ni ngasi se aduna tha ma khakta ngaire December tha se loigadaba Saliba sahi sigi December tha sigi manungda June dagi horaga tangkak ahum thokna Chursanpur dai lakera Torbung rom dagi lakera More rom dagi lakera IDP mafam dagi lanjena duna laiba ekoi gi relief camp da leba ichana khudima mai gi yum da yohollani aina phongdokhibado thabak oina pangthopi doribra natragana asum ngahaki pangang ta ngangba oina ngahaki ngangthokpa wari ni aina khanda loisangi dorira adubu ichinau mayam Manipur manungda hoji maitai kaya amana karisu mara leideba khai yum leina leitabagi mato mawongda refugee oina leiribase matam kayamdi sangjalae adu kyam kuina khangduna leidoribano aduga February 13 2025 ta president rule lakhibagi matung inna hairiba wafam se IDP khudimak mai yumda yohollani aina chief secretary na phongdok pi khibani aduna Chief Secretary na phongdok khiwa wafam se thabak oina pangthok pirakani haibagi ekhoi thajabasu thamjari kariguma thabak oina pangthok taba taragadi December tha se lan khragadi relief camp da leiba ichinau mayamna kari thaudang lorakani haibase mayam asum khadabiyoba aduna relief camp da leiba ichinau mayam se pukning chinhenjage mayam apun moine lepiraga haujikti ekhoi tumine leiba yabagi matam nate ekhoi gi mapi mapane na ekhoi mayam gi mihut ne na thagat khiba mayam duna karigumba Chap action lobira adi phai lobira tragadi ekhoi myam muji kai tawsige ekhoi karigi lanjena duna leidori bano Manipur manungda ekhoi karigi lanjena dori bano isagi iyum leina isagi iramdamda ekhoi refugee dumaina karigi leidori bano adu oregadi ekhoi kai tobagi mathau tai nupi lan tawkhiba ekhoi gi ima mayam nupi maksu aduk thauna pharagadi leiba mayam do ekhoi apun moine lepaga ekhoina kari tawrakani haibado mayam da khangansi ado ekhoi asumaina lanjena duna asum leiba yabagi matam oiraktare asi wafam se haijege ichinau mayam aduna chief secretary na phongdokhiba wafam do adusu thabak oina pangthok pirakani habagi thajabasu thamjari aduga ichinau mayam makhata pa khajitanga lokhachage ko
Kuki kanano haibagi matangda palladuna mangna hai Kuki sing asi Burmese sunate makhoi North Burma natraga Yuan natraga China gi mafam kharada khundaba tribe ni hariba mafam asidagi Burma gi borderland silaklaga Manipur da pusilakhibani changlakhibani makhoi gi marakta kharana su makhoi Jews ni haina claim tawzaba lay Kuki singi local culture amadi dharma Burma gi oidabana makhoi Burmese nati haiba asisu asengba amani Manipur da pusilakhiba matam aduda British na makhoi bu Christian dharma chathan khibani matang side khoina panba yabadi Bangladesh Kuki singsi foreigner ni Kuki kanano haibada Kuki di zero ne na haireba asigoma foreigner singsena Manipur thugaina bagi tamakta India thugaina bagi tamakta ain kaiba thabak thoram kayama sathara ibase asigomba foreigner singsigi mathakta illegal immigrant singsigi mathakta central government amadi state government na illegal immigrants Kuki narco terrorist singsigi mathakta ain gi oiba kari action lokat piraktori banaba Manipur sida ngasi yelomi oiduna leiba maite ekhoi gi mathakta asuk yamna otpa neiba sathariba illegal immigrants Kuki narco terrorist na pikliba angang sahi phadri bhau sahi bhauna phadriba aduguma ingang phawboda Kuki singna lemna thade nupi ingang lemna thade mahairoi lemna thade asumaina maite gi mathakta otpa neiba kayama chathayaba asi malem pummana khangabaniaba aduna Kuki na action tawrapagi matungda maite na reaction tarpa matamdari maite lalena hekta sidanaba hotneyaba adu tawbiga no khangma ngamaktragadi kai tawdebna maite na defense tawdona leiribani maite na karigumba ngasisu karigumba maite na onjalaga lan hek tawba taragadi Manipur da hoji Kuki khara khak changai base asi khaknadi karisu tawba ngamoyaba adubu lenga ama leiribani aikhoi gi mapi mapa leiribani haina ngasi maite na aini manung da leiribani ngasi yobhawda maite na hana nomai kapkhiba leite ngasi yobhawda maite na ain kai bathabak ama bhaw chathakhiba leite president rule manung da su khulai thingal u haiba matamda maite na thauna phana aramba isinau singna gari da hapaga khulai kayama thingakhi asugumba ain bu akhoi India gi law bu maite na yam ikai khumna chatleba adubu Kuki singdi open law khibani khulai amata sinaganu haina asugumba ain kai bathabak kayama Kuki na chathayaba aduna central gi pungning chinhanjage amadi ekhoi state government se pungning chinhanjage ekhoi gi mapi mapa ni aina leibiriba mayamna hauji Manipur se oiriba phibam history se karino thigat piraga Kuki singchena kram matam da sangai bano Kuki na ain ga ba thabak kyamang yamna tawri drone bombing tawri foreign funding tawri asigumba kayama leirabani Kuki singsigi asigumba masing thingam dana proof leirabani aba aduna Kuki singsigi mathakta piga daba ain gi oiba sapchaba cheirak pibiu haiba phamse si haijege Singna lautang sangtara amadi gari khara mai tharable ngasi pungtra ma thoirom tarakpada Imphal jiri lambi gi new kaithel manbi police station gi konba songlung village area da sakta singna lautang sangtara amadi gari khara mai thaduna manga ta thokalam le hari thaudoga dugi matang da press na phangbo pawda kangpokpi district ki manung chaliba kabui phurup singna hanna makhung village hairam badagi Kuki singna nauna songlung haina maming tholakliba khul asigi area da hokiba sahi ama ani asida umang koktholaga popi thap yauna tongan bathabu kaya paikhalakibani hairi adubu ngasi ayu khulai matik sana paiba sakhangdaba miyoi khara mafam aduda laklaga nongmai round kaya kapthokhi loinana popi tharama mafam aduda leiriba Kuki phurup ki miyoi sing hoidoklaba matungda loitang sang amadi makhoina senaba gari sing adu mai thatoklabani hairi thaudoga si hojik phawagi oina kanana karigi damuk tawrambano haiba khangbu ngamdri adu popi thabagi mayokta leiba miyosing na tawramba yai haina panari thaudoga si matang da new kaithel manbi police station na case amalo khatuna thigat pa hukre loina area si da pamdaba thaudok thoktana ba akan ba section tharang lokhot khre haidi panbe abadi status thokli birang asi khudong chaw lawraga Manipur gi singi district khar da popi thabagi chang wangkhalakle haibagi wafam leiribani loina singi lamda base tawba lal hulup amadi naga seso singi maikei dagi su makhoi gi area da Kuki singna umang koktolaga popi thaba yauna tongan bathabuk kaya tarukliba asi lepna ba khangan ki palai khrabani isinaw mayam ngasi gi video se matang asi ko losenjarege video se ga soiran yaw khiba kya lere so ngakpi waina pari mom channel la yengbiriba mayam punom ke pham dei kok non jari kanglei pakna yai fare ibudo pakhang mana yai fare visit Manipur da hojik oiriba phibam asi foreign invasion gi issue ni Kuki sing Manipuri na te Manipur da hojik oiriba phibam asi ta sengna foreign invasion gi issue ni amadi problem ni haina historian avijit chofta na phongdo khrei
ANI News ta piba interview amada saknaraba historian Avijit Chavdana hai Manipur balance asi meitei amasung Kuki ani gi marakta thokpa ethnic balance ni Manipur da hojik khundariba kanglup asi ahubni ahanba meitei ani suba naga aduga ahum suba Kuki ni marak sida majority oiriba meitei furuf na supnagi Imphal area da haibadi Manipur gi apunba pak chawbalam gi supnagi chada manga khaktada confine tawduna leibani aduga lemhoriba chingi saruk sing hill tribe sing na khundabani naga haina khangnariba kanglup asi British na Christian Dharma sandokpada chingda khundariba tongan tribe kanglup singbu punna naga haina khangnakibani Kuki su tongan tribe sing apunba maming amani Manipur issue ki matangda ekhoina khangba yabadi kanglup ahum leiriba sida haibadi mitei naga amasung Kuki hairiba sing asida Manipuri hairiba si karamba kanglup no haibasini chahi lisingani henbagi puwari leijaba Manipur da palakhiba ningthau sing mitei ni malemda maming leiriba Manipuri classical dance asishu mitei gini aduga Manipuri language Manipuri lon hariba asishu maitai gi lon ni maram asina tasengba Manipuri hairagadi mitai ni adubu nagasu mitai ga yamna naknaba I mari leinabana nagasu Manipuri ni adubu Kukidi Manipuri natte British record ki matung ina kumja 1900 ki census ta Kuki gi missing asi matam adugi Manipuri gi apunba missing gi chada ama khaktani aduga kumja 1850 gi mamangdadi Manipur da Kuki amata leiramde makhoi gi missing 0 ni haina so Abhijit Chavdana phongdoki mangna hai kumja 1891 gi Anglo Manipur war da British ki mateng pangduna mitei singi mathakta punishment piba ngamnaba British makhoi bu Kuki Manipur da pusilakhibani landform madu da mitei British ki makhuta maithi ki Manipur gi ning tamba mangki matam adu dagi hauna Kuki sing Manipur da khunda leitaba khara haurakhi India na kumja 1949 da ningkha tamduna Manipur na India gi saruk ama oikhibadagi makhata na Kuki sing Manipur da sanglaba chahi asida masing khangdana changsilakhi ngasidi satellite mapping tawbada chingda Kuki khul masing khangdana leiramba thengnare Kuki gi missing lising da hengatkre Samna Baharabada foreigner sing asina ngasidi Manipur tankhary ama khopchinuna Manipur gi demographic amadi akoibagi fibam da achauba safu ama pirakliba sina Manipur gi issue asigi horakfam amani haina so historian Avijit Chavdana makata na phongdokhi Kuki kanano haibagi matangda palladuna mangna hai Kuki sing asi Burmese sunate makhoidi North Burma natraga Yuan natraga China gi mafam khara da khundaba tribe ni hariba mafam asidagi Burma gi borderland silaklaga Manipur da pusilakhibani changlakhibani makhoi gi marakta khara na so makhoidi Jews ni haina claim tawzaba lei Kuki singi local culture amadi dharma Burma gi oidabana makhoi Burmese nati haiba asishu asengba amani Manipur da pusilakiba matam aduda British na makhoi bu Christian dharma chathankhibani matang sida koina panba yabadi Bangladesh ki Prime Minister Sheikh Hasina na laiba aduda military coup tawduna mahakpu tanthoktingai matamda nongchup leibak na project ki haiduna Burma India amasung Bangladesh ki lamkhai sing lawselaga Kuki singi oina Christian country ama semnaba tharang tawre haina lauthokpa laikre masisu Manipur gi issue amani haina historian Avijit Chavdana ANI da makhata na phongdokhi RSS